Arambai News Guwahati Manipuri Pao Tabri Sing Buhan Hanubakta Chingangbam Susitrani na Kurumjare, Hosing a Sigi Samlapa, Marva Pao Sing Lowirase. Ngasi Asam so West Bengal Animakta Assembly Mikalgi, Han Batankaki Bot Tadaba, Loshin Cray, Numidang Wairam Pung Turuk Makai Fauda, Asam Dana, Chada Humbudrani Toy, Dasmik Ahum Sinona, Bot Tadaki, Aduga West Bengal Dana, Chada Humbudra Mapan, Dasmik Teret Mapana, Bot Tadaki. State animakta thokaidaba thodok thokpagi pau thoidokpa lakte adubo majuligi jeramukta kahenba singna EVM machine puduna lakpa gari thugaibagi pau lakli Minister Himanta Biswa Sarmana ngasi mikhalgi ani suba tangkaki vote khombagi oina Assamgi barak tampaki mafam kyada vote khongki Mikhalgi matam laukthok tringaidagi hauna Assamgi mafam kyada rally chatuna BJP gi vote khombada masagi constituency yengbagi matam laijadraba Himantagi damak mahaki loinabi Riniki Bhuya Sarmana ngasisu Jalukbari Kendragi mafam kyada mahaki mapuroibagi damak vote khongki Tawbagidi Jalukbari Kendragi miyamnasu Jalukbari di makoina panagani Himantra laktrabasu yai mangzungrana haikiba laikrabani Assamgi barak tampakta Manipuri miyamna handaki mikhalasida Manipuri mireb ama mai pakhandaba yade haibagi achetpa phireb ka loinana changsilakpa ihau asina kangkhalakpa amadi state BJP lengaki mathakta pendaba kaya lairakpadagi kendra sigi Manipuri BJP luchingba amasung worker kaya party amadi party gi pham thadok narakli ngasi puthikal da leiba ngangom joy kumar gi sangaida pawgi mifam pangthokladuna BJP gi pham thadokhiba singi manungda Lakhipur kendra gi sota mamda GP gi manung chana leiba puthikal ward number 9 gi BJP ward member Oinam Sarat Kumar Singh Booth President Ngangom Joy Kumar Singh BJP Baskandi Mandal ki Secretary Ngangom Ongbi Memtombi Devi BJP Binakandi Mandal ki Kisan Morcha ki Secretary Khaidem Shyam Singh Binakandi Mandal ki ex OBC Chairman amasung BJP ki active worker amasu oriba Rupai Bali ki Khomdram Krishna Mohan Singh amasung Singerbon GP ki BJP Booth President Yumnam Sarat Chandra Singh hana chingbasu yauri Yamnamak angakpa mawongda ngarang mathaga Assamgi Tinsukia district ki manung chana Bordubi Kastab Gandhi Balika Vidyalaya gi hostel da leiba mahairoi nupi macha kunthrataro COVID positive oirakhibaga loinana makhoi pumba isolation da thamkhre mamangda COVID positive oikiba lady hostel warden ga sokna samnabadagi nupi macha sing asi COVID positive oirakpa oiramgani haina chingnari Warden asigi travel history puthokthuna contact tracing tawbada miyoi marfuteret ki manungda staff amasung mahiroi kunthrataruk positive oiramkhibane hariba covid anaba sing asi building ama khaktangdagi oiba maramna thuidokna mipainingai leite haina additional deputy commissioner Bipul Dekana phongdorakli Dhanamanturi College of Teachers Education gi Sintakpasingi talent uthoknabagi pandamda numit taruk ni chupna makhal mathel even kya da pangthokkiba changdamnabagi thoramda makok mathang takraba trainee singda manamathum yathokpaga loina college week ki thoram ngasi loisinkhre haukiba chachat kuni thoidagi college week ki thoramasi chatharakibane Miyamna fee piba tax thiba amadi government services ki online payment tawbana chingba namak irai laina Yananaba Manipuri CM N Birena e-grass haibadi e-government receipt account system hautokre ahobagi oina state lengangna State Bank of India da authorized tawki Khwarambangi Marketel ke koibada chak hotel phamlamba sing hotel tawdana ngasisu adumak leiri Haukiba February 15 dagi Khwaramban Kaithel phamba yahankre adubo laibak thibadi Ima Laimerel Sidabi Kaithel gi koibada chak hotel tawjariba singdi ngasi fawbada phamhandri maramadana chak hotel tawba miyoi yankhayasi lengakna athubada chak hotel phamba yahanbiu haina ngasi Manipur Press Club da pangthokiba pawgi mifam amada chak hotel phambi mayengbam phajabina phongdorakhi The Cultural Forum Manipur na sinduna masagi chahi marfutarama thoi sujilaklaba Khumanthem Prakash Singh Sahitya Academy Award na iba masagi punsi wari lairik aihaki punsi da koba lairik phongbagi thorom aiba sigi sagolban maino lerekta leiba masagi sangai da pangthokre thorom asida Professor Naurem Khogendra Singh Hanagi Vice Chancellor Manipur University of Culture na athoiba lengbirakpa Professor Huirem Bihari Singh Forum gi President na Thoram Mapu amasung Naurem Kiran Kumar Singh Convener Manipuri Language Advisory Board Sahitya Academy New Delhi na akhanaba lengbirakpa sing oiki
Dr. Makhonmani Mongsaba, Assistant Professor, Manipur University of Culture na Lairiki Maramda Akupa Marol Thamki Haina, Forum gi General Secretary Khetri Razena Khanghalakli. Theatre Center Manipur na sinduna ngasi Manipur Press Club Imphal da World Theatre Day Thoram Director Tourism W. Ibol Singh na Chief Guest amasung Padmasri Waripam Nabana preside togduna pakthokre. Thoram asiga mari linana chahi asigi Lifetime Achievement Award Saknaraba Theatre Director Ranbir Khoisnam da pikhi. Mana asida citation ama soul ama amadi guest prize yauki. Panbayai Waripam Nabana drama yankhai mathakta direction pikhrabane. Ngasigi Thoromasida columnist Dr. R.K. Gunachandra, artist Singh, Havdi, K. Nimai Chan, K.C. Mangang, Amasung, Thongnaujam, Bimolana Chingbasu, Yaki. Haukiba Pung Kunmari Sida one of state singing Manung the Hosik Power with the Ngasiguina, COVID-19 positive report Lakrava state singing Manung da Tripura da Tara, Manipura Ahum, Meghalaya da Ani, Amadi, Mizoram da Ahumne. Amadi India da ngasi goina hujik phawdu COVID ki anoba positive case lising yang khaini pan subna tarama thoi phangkhre amadi COVID anaba chaniga marfutra ngasi goina India da hujik phawdu laikhidabagi paw lakli amadi India da COVID na khwaidagi sokhaliba state Maharashtra da ngasi goina hujik phawdu COVID ki anoba positive case lising kuntra mangaga chatret kuntaruk phangkhre amadi ngasi India gi apunba laikhidabagi masing haibadi chaniga marfutra sigi manungda chamaga humputarukti Maharashtra dagine. Maharashtra da COVID case angakpa phangna khanghen hengalakli ba si laksinabagidamak lengakna numidang curfew thamnanaba order thokre. CM Udhab Thakre na phongdokhibada karama matamda lockdown thamgadage haibadudi district singi makok thongba singna lepkani adubo state pumbada hektamak lockdown di thamloi haiki. Panbayai, state asida ngarang khaktada COVID case lising kuntra tarukka chamapan supna ani phangkibane amasung state asina lebaga sigi manungda laichet asina khwaidigi sokpa state haibadu oiribane. Maharashtra gi apunba district kuntra taruki manungda khwaidigi sogliba si district kunmangani hariba district kunmanga sina lebaga sigi apunba case ki chada yankai mapan dasmik nipan oiri. Panbayai, Maharashtra gi Bandub area da laiba Sunrise Hospital da hauzi COVID positive oraba senior citizen humbudrani pan layengduna lairibani adubo ngarang laibak thibadagi mai chakpagi thogdok ta layengduna lairamba miyoi mapan su laikhidrabane. Center nang asi lebaga sigi COVID case hengalakliba state amasung union territory singa awangba thaki review meeting ama phaminakre. Union Health Secretary Rajesh Bhushan na chair logduna phamkiba meeting asina laichet asina yamnamak kanna sandorokliba district nifutaretta laichet asi laksinaba amasung public health thorangsing paikhatnaba haiki. BJP na sensational oiba West Bengal gi CM Mamta Banerjee gi audio tape ama release tawkhre. Tape asida Mamta Banerjee na Suvendu gi loinaba amada mateng pangbinaba haizaba yauri. Masida Mamta Banerjee na masamakna Suvendu gi loinaba sida phone gi khuthangda haizabane. BJP gi luchingba amada mateng pangbinaba Mamta na haijarakpagi moongni. Phiba masida Suvendu adhikari na Mamta gi thong asi Nandigram da mainthiragani kibadagi mateng pangbinaba maki loinaba singda haijarakpani hairakli. Nakalamaromdana TMC gi maikaidagidi ex-TMC worker amada Mamta na wari sanabada karimata akaiba leite harakibaga loinana tape asigi counter to boina BJP luchingba Mukul Raina election commission bu influence taunanaba hotnabani haiba audio tape amasu thadorakre. Myanmar da military ku tawkiba numit adugi matung leibaga sida khwaidigi ikheng yamna chaikiba numit ama haiba taragadi ngasi Myanmar army na kapadagi protester marfutara laikhidre. Inglising amaga chamapani phumanga da Japanese occupation gi mayokta ningkha tambagi kholaw lawba hokiba numit adubu ningsing boina pangthokpa ngasi Myanmar gi humbudra taruk suba armed forces day asida Myanmar army na protester marfutara muk kaptuna hatkiba thodok asi Myanmar gi puari da terror amasung dishonor gi numit oina adumak lehoragani. Mihada si mathakta international thaktagi kandem kaya tawnarakli. Tasengnamak Myanmar da maikai kudimakta ihing nahing mikap mirau khol amadi miot minegi tengtha khol kayana khonthang yeiri mapu pandraba lebak amagumle asuk chawkhot khraba matamasida malem gi atei lebak singna kayam kuina tumina dumak masibu yengduna laikhigadori bano.
US President Joe Biden na Prime Minister Narendra Modi yauna malemgi luchingba nipuda lebagasina yumbu oiduna pangthokadoriba Leaders Summit on Climate ta sarugya binaba Barton pirakre. Summit asida climate change ki chaithengdagi punsi amasung punsi maril sing karamna ngakthokpa loinana climate change na global security da singnarakliba karamna mayuknagadage haibagi matangda khanagadoribane. Bangladesh ta numit nini gi khongcheta lairiba India gi Prime Minister Narendra Modi na ngasi India amasung Bangladesh ki marakta MOU manga sahi tawnakhre. Disaster management, ICT equipment amasung sports kumba tongan ba lam manga da Prime Minister Narendra Modi amasung Bangladesh ki Prime Minister Sheikh Hasina gi mamangda MOU singasi sahi tawnakhe. Leibagasi diplomatic mari lainarakpagi chahi yankai subagi ningsing thoromoina India amdi Bangladesh friendship stamp singsu release tawkhi. Loinana Bangladesh ki health capacity hena phagat hanabagi damak India na ambulance chama supna mapan su Bangladesh ta khudoloina pikhi. Adubo Prime Minister Narendra Modi gi Dhaka khongcherasigi mayokta miyoi chonga mukna downtown Dhaka gi manung chana lebagasi gi maroiba Baitul Mokaram Mosque ki mamangda protest march chathaki. Modi bu yaningdaba phongdokladuna protesters singna makhutta khongu paiduna anti kholau kya laukhibaga loinana Modi bu Dhaka da laktana basu hayakhi. Asita sunatana tongana Oida Chepa Mahiroi activist Chani Mukna Dhaka University campus ki lambi sing paudna march chatki. Go back Modi, go back India iba poster sing paiduna protest toki. Cheragasida Chittagong da punkiba India ga mari thamnaba pamdaba protesters sing amasung police ki marakta khuthoknarakpadagi ngarang irai numit protester marisu laikhidre aduga yamdrabada humpuna asogapan nangkhrabane. Aroibida ngasigi tentakpa maroiba pau khara. Mikhalgi bhot khombagi chinkraba marakta Assam State BJP President Ranjit Das na yamnamuk professional oiba moongda makha Assam gi Barpeta gi manungchana Dol Mahotsab ta saruk yakhibaga loinana stage ta Holi gi isai saktuna miyambu sumhatkre. Cricket legend Sachin Tendulkar COVID positive oire mahak masana test thokpada positive oirambadagi self quarantine da leiri mahaki imungi miyoi singdi negative oi hairi. Veteran actor Paresh Rawal su COVID positive oikre. Delhi Health Minister Satyendra Jain na National Capital asida lockdown thamloi lauthokre. Madhya Pradesh lengak na state asigi sahar manga da Sunday lockdown thambagi warep laukre. Amadi Amit Sahana lakliba Mars ki tang kuntrada Nandigram da road show chatkadori. Ngasi gyona dia Arambai News Guwahati da Manipuri Pao sundok chaba matang installation sa bagaloy na tamiri basing bo amkaso hanna kurumchari.